AINNA YADABA MAWONGDA Maynmar Amadi Bangladesh Tagi Changsillakba illegal Immigrant Singna Manipurda Echao Tokle haina United NAGA Council UNC na thatrokpa sirol amana khangalakli sirol asina makha taraduna hai Manipurda tholiba irang asina maram oiraga NAGA furukki miyoi sauna khudong sadaba kaya mayokna halle masigi mathakta Kukizo furukki miyoi tongan ba authority singda pisin kiba memorandum da yumfam yaudaba NAGA puwari bu semdok sadok pagaloinana NAGA miyam da ikaiba piba yaba wafam kaya marup yawba thengnare UNC ki maikadagi maitai amadi Kuki furup ani ki marakta tholiba irang asi loisinaba angamba thakta honaduna laklabaso ngasi fawal loisinba ngamdana leiri Kukizo furup ki miyoi singna Union Government Israel Prime Minister European Parliament amadi United Nations singbada pisin kiba memorandum singda puwari bu lana wahanthok piba wafam kaya marum yauri senbali singamaga samapan ga taraga taretagi taraga mapan fawba Anglo Kuki war thoki hariba si aranbani hariba matam masida ukrul chandel amadi Tamenglong da leiba NAGA nupi amasung angang sing hatpagaloinana yum mai thakibagi thong sathagibani haina sirola duda palli